Manipur chakwat hangi hairabadi mahai masing amadi haksel gi lamda sel hena thadaba changi haina Lok Sabha gi MP Dr. Bimol Akoi jamna phongdokkhre. Wafam asi Manipur International University na sinduna mamangai da chatnaramba Utong Ngari nambagi kanglon sing amuk hanna hing-gatnabagi matangda relief camp sing da chathakiba workshop ki saktak se lanthokpagi thorammuda pangthokkibani. Reviving traditional Utong Ngari production and Pearl culture haiba mingtholda Langolda leiba ima thongak lairembigi masaikolda pangthokkiba thoram maduda MP Bimolna mahai masing amadi haksel gi lamda maning hanliba makai senmitlon chaukhatpa ngamloidabana hiram asi chaukhatnaba ahenba mityeng thamba mathau tai haiki mahakna makha taraduna malemda chaukhatle hairiba leibak khudimak mahai masing amadi haksel gi lamda kham thengna chaukhatpa leibak ngakta oigani chaukhatpa mahai masing amasung haksel asi tu na chatminnagani haiki khunai ama chaukhatnaba honabada university system gi achauba thodang lei kanglon asi leiraktaba khunai adu awat apa kayamarum na thangani malemgi mahai masingi lamda yenglubada leibak asi thak nemna leiri malemgi makok thongba university singi marakta leibak asi university amata yawba ngamdri ngasi Manipur da oiriba mahai masing tambagi phibam maru oina higher education amadi technology ga mari leinaba loisang kaya thoklakliba asimak mapung phare haibe yadri masidi horokba khakni lawi haiki khunai ama hinghange hairabadi university system asi achumba liklamda chathanaba mathau tai quality control tawdana degree ga hena pisinba kaya yaurokpa asina tungda mangjaba kaya lakani mapung phana research tawduna achumba afaba lambida thabak tawroklaba matamda khunai asida chauna awonba lakani haina mahakna phongdokhi standard aigi kalikhai ta sasi tharunu su amto enjoy hai British na lakana di India gi economic status globally amathak thanglai jaramane do moina chei chadi chomra na thado ka da amakha da sadat naleramane mase ningkha tambagi horokpu matamda kamaina modernize the wada ge haibugi plan se tarponamda institution fazaba linkataba yade aidana All India Institute of Medical Science medical gi adagi Indian Institute of Technology hangdoktana catch up tawna ba mayam se gi hana zero dagi hawraine knowledge thadare ini adugi pradani ngasi India gi scholar mapan salaka do oza hoiba ho leire usi adu overall da Maning Katang Halidusu is one of the destination site in the third world country with the like the most. Adumai Togana Manipur se Kamai Sakut and the gay Hairumatam da education che like the Paisa Tada Daya they say pitching in a Kamna Nobel Prize Pankipa Amrit Sen Mokogi economic theory the high so I say I have Punjabi. Larik lai shu tambaga ngasai overall development ga kari khina ges economic koi policy shift ama 1990s da taweba prithvi gi lepak anamada hana chatnaramba senmit loan gi sendan lambi gi chatna bisi hongdok pama prithvi bomba da taweba maduga chamana na India da suman mon singh na finance minister oinga Hogwe liberalization nahi tawra masigi pose lakanda akoina si ahalaman sing akoi gi lenga akoi gi mathak sing dilo ikhang bawani television ama kaktani le mise doordarshan na matamda plane ama kaktani Indian airline le ramine asi de television masing thingam na le airline masing thingam na le car is ambassador ibam ne Fiat and amagatorga new utang le music multiple market tawre se masigi transformation sigi policy se top down government na horoku matamda amrat sen he khaibo le China ga Korea ga na pa long chokhat ki ba hong do purak pada structural changes in the ara chokhat ki India sina mayai wairam na success hoye duga Brazil gummasni struggle tawal
ahomadi introduce of shalorba market kari kara loina liberalization tawakanda struggle tawre Mexico in a country lay aduna almost collapsed tawre bo hana lay madudagi hongdo ubudagi economy se kaide are the analysis se tawbo matamda kari no ahoma mapurakpa matamda kangbu na sakhat kangbu na kaide le hoi kangbu na mayai de struggle tawre se kari gino na moina analysis tawbo da amrita sen gi coach amane mana kai haigeda ahong upro kuda para chakoti ba semito da tak tan chakoti ba China ga Korea